Kanagumbanna isada stress lerakpa matamda lotsinduna leibagi mahutta mapan thokna akhang ahaitanaduna wakhalaina oirakadabadagi ngakthokna bahona hausi haina Health Minister Dr. Sapam Ranjan na miyamda appeal tawkrai wafamasi National Health Mission amadi Directorate of Health Services na sinduna ngasi pangthokiba World Mental Health Day gi thoramda phongdokhibani North AOC da laiba Hotel Imphal da pangthokiba thoramadu da minister na makha taraduna mi amagi punsida stress laitana nungai na laiba haibasi oithoktabani Stress haibasida mipum khuding da leinaba ngaktane adubu yari makai stress laitana ba hotnabagi tangai fadabadi adumak lei madugi mathakda ngasigi malemasi technology da kham thengna chawkhalakli technology chawkhalakpa simak mental illness oiraknabagi achoba maram amani masimang digital gi pandemic amani hainari bane Serasida hausik lairiba irang asi lakshin na balengak na internet thingba haugalakpa matamda miyamda pau khangning bana langtak na duna ngauna bugum tawri masamang digital pandemic makhal amani adobo handaki irang asida awaba nang duna tongan ba relief camp yauna ba mafam kayada lairiba miyambo stress illness tagi ngakthokna ba state mental health team na lokhaliba thongdang thagatningai ni Makata na sumafam kaya da chatuna ahen bathabak tawrakani haibigi thazabalai loinana miyam na su isada stress lairakuna nungai taba fawrakpa matamda losinduna thambagi mahuta akhang ahaitana duna kanaraba wakhalon lauminasi kanagumba karigumba losinduna thamkhiba matamda wakhalaina oiraknabagi machak oigani haina Minister Ranjan phongdokhi Thoramadu Health Family Welfare ki Commissioner Pradeep Kumar Jha Directorate of Health Services ki Director Dr. Khoirom Sasikumar amasung National Health Mission Manipur ki State Mission Director Dr. Somorjit Ningombam su sarukyakhi